ꯁꯣꯝꯗ ꯃꯦꯀꯤꯔꯥꯁꯇꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯔꯒ ꯂꯩ꯫ ꯕꯤꯃꯣꯇꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ "ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ?" "ꯏꯃꯥ, ꯑꯍꯥꯎ, ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯆꯠꯂꯨꯒꯦ, ꯌꯥꯕ꯭ꯔꯣ?" "ꯊꯣꯏꯁꯅꯥꯗꯤ ꯀꯅꯥꯅꯣ?" "ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯣ." ꯕꯤꯃꯣꯇꯤ ꯉꯛꯅ "ꯍꯥ, ꯀꯩꯗꯧꯕ?" "ꯁꯨꯝ." "ꯍꯩ, ꯃꯤꯅ ꯐꯅ ꯈꯟꯕ ꯍꯧꯅꯗꯦ ꯀꯣ, ꯆꯠꯀꯅꯨ." "ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ, ꯅꯪꯒ ꯆꯠꯂꯨꯁꯦꯕ." "ꯍꯩ, ꯏꯃꯥ ꯀꯣꯂꯦꯖ ꯆꯠꯇꯣꯏꯅꯤ." ꯃꯦꯀꯤꯔꯥꯁ ꯈꯨꯝꯂꯝꯗ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯃꯣꯇꯤꯗꯤ ꯊꯋꯥꯁꯥꯗ ꯂꯩꯍꯧꯔꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯣꯅꯤꯀꯥ ꯂꯦꯞꯇꯣꯞ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏꯔꯛꯏ, "ꯆꯦꯝꯆꯦ." ꯃꯣꯅꯤꯀꯥꯗꯨ ꯃꯧꯄꯥꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠ ꯇꯧꯔꯤ꯫ "ꯊꯣꯏꯁꯅꯥ ꯍꯣꯏ ꯆꯠꯂꯨꯁꯤ." "ꯀꯩꯗꯧꯕ?" "ꯒ꯭ꯌꯥꯟ ꯇꯥꯔꯕ ꯌꯦꯡꯉꯨꯁꯤ." ꯃꯣꯅꯤꯀꯥ ꯉꯛꯅ "ꯐꯥꯒꯤ ꯅꯠꯇꯦ, ꯂꯣꯏꯁꯤꯜꯂꯣ." "ꯇꯥꯅꯤꯡꯗꯦ ꯕꯨꯡꯉꯣ." "ꯁꯦꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯌꯥꯝ ꯎꯅꯤꯡꯉꯩꯁꯤꯅ?" ꯃꯦꯀꯤꯔꯥꯁ ꯃꯆꯦꯗ ꯋꯥ ꯂꯣꯠꯄ ꯍꯩꯅꯗ꯭ꯔꯗꯨꯅ ꯑꯁꯦꯡꯕꯁꯤꯡꯗ ꯍꯥꯏꯗꯣꯛꯏ꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ "ꯑꯗꯨꯏꯅꯤꯅꯦ ꯅꯪꯅ ꯉꯔꯥꯡ ꯀꯞꯄꯤꯗꯣ, ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯩ ꯀꯞꯄꯤꯔꯕꯣ?" "ꯀꯅꯥꯝꯇ ꯈꯪꯍꯜꯂꯔꯣꯏ ꯈꯟꯕꯅꯤ, ꯌꯥꯗꯦ, ꯂꯣꯠꯂꯒ ꯊꯝꯂꯅꯨ ꯍꯥꯏꯔꯦꯅꯤ." "ꯁꯛꯁꯤꯒ." "ꯑꯗꯣ ꯆꯠꯂꯨꯁꯦꯕ." "ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯅꯤ, ꯑꯗꯨꯒ ꯆꯠꯁꯤ." "ꯄꯨꯡ ꯀꯌꯥꯅꯣ?" 2 ꯑꯗꯨꯋꯥꯏꯗ ꯆꯠꯁꯤ." "ꯑꯣꯀꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯣꯅꯤꯀꯥꯗꯤ ꯃꯧꯄꯥꯒꯤ ꯑꯉꯥꯎꯕ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯦꯀꯤꯔꯥꯁꯅ ꯃꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯧꯕ ꯆꯠꯂꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯊꯣꯏꯁꯅꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯃꯄꯥꯟꯗ ꯈꯥꯝꯂꯝꯂꯒ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯝꯗꯨ ꯍꯥꯏꯐꯦꯠ ꯅꯥꯟꯈꯠꯂꯤ, ꯑꯗꯨꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨ ꯑꯃꯨꯛ ꯁꯦꯝꯃꯤ꯫ ꯃꯣꯅꯤꯀꯥ ꯃꯧꯄꯥꯒꯤ ꯃꯑꯣꯡꯗꯨꯗ "ꯌꯦꯡꯅꯤꯡꯗꯦ, ꯀꯩꯅꯣꯅꯦ?" "ꯄꯣꯁ ꯇꯥꯔꯕ ꯌꯦꯡꯉꯣꯏꯁꯤ." ꯇꯥꯕꯗ ꯏꯄ꯭ꯋꯥꯇꯅꯤ." "ꯑꯗꯨꯅꯤ, ꯂꯥꯛꯑꯣ ꯌꯥꯔꯦ." ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯪꯂꯛꯏ꯫ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯃꯣꯅꯤꯀꯥꯗꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ, ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯦꯀꯤꯔꯥꯁ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯅ ꯍꯧꯖꯤꯛ, ꯍꯣꯏ ꯏꯅꯦꯝꯄꯣꯛ, ꯏꯀꯨꯕꯣꯛ, ꯅꯌꯥꯅꯨꯄꯥ ꯂꯥꯛꯏꯅ ꯂꯥꯎꯔꯗꯤ ꯀꯨꯝꯍꯩ ꯇꯥꯅꯤꯁꯦ." ꯃꯣꯅꯤꯀꯥ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯃꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯊꯣꯛꯂꯛꯄꯗꯨꯗ ꯎꯔꯤ꯫ ꯃꯣꯅꯤꯀꯥ ꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯂꯩ꯫ ꯄꯨꯟꯅ ꯃꯈꯣꯏꯗꯨ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯥꯛꯏ꯫ ꯃꯦꯀꯤꯔꯥꯁꯇꯤ ꯊꯣꯏꯁꯅꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯕ ꯂꯦꯞꯇꯦ꯫ ꯃꯣꯅꯤꯀꯥꯅ ꯃꯧꯄꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯄꯨꯔꯛꯏ, ꯑꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤ꯫ ꯂꯩꯃꯅ ꯏꯊꯥ ꯊꯥꯖꯗꯅ "ꯏꯆꯥꯁꯤꯡꯕꯨ ꯊꯣꯏꯁꯅꯥꯒꯤ ꯑꯅꯥꯕꯗꯣ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯄꯅꯦ ꯃꯦꯗꯥꯝ." ꯂꯩꯃ ꯏꯁꯨꯛ ꯁꯨꯛꯊꯅ "ꯂꯥꯏꯕꯛ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯂꯥꯛꯐꯝ ꯑꯃ ꯂꯩꯈ꯭ꯔꯦ." ꯃꯦꯀꯤꯔꯥꯁ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯁꯣꯟꯊꯥꯡꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯠꯇꯦ, ꯑꯐꯕꯤ ꯑꯣꯏꯗꯣꯏꯅꯤ. ꯑꯩꯅ ꯂꯧꯗꯣꯏꯅꯤ ꯅꯆꯥꯅꯨꯄꯤꯗꯣ, ꯏꯅꯦꯝꯕꯥꯎ. ꯗꯥꯛꯐꯝꯒ ꯑꯝꯇ ꯂꯩꯍꯜꯂꯣꯏ. ꯗꯥꯛꯐꯝ ꯂꯩꯇꯅꯕ ꯆꯥꯛ ꯐꯥꯎꯕ ꯇꯣꯠꯂ ꯇꯣꯠꯂ ꯏꯟꯕꯤꯗꯣꯏꯅꯤ, ꯌꯥꯔꯗꯤ ꯏꯔꯨ ꯐꯥꯎ ꯂꯨꯖꯕꯤꯗꯣꯏꯅꯤ." ꯂꯩꯃ ꯉꯛꯅ "ꯏꯕꯨꯡꯉꯣ, ꯀꯔꯤꯑꯕ?" ꯃꯦꯀꯤꯔꯥꯁ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, "ꯅꯨꯡꯁꯤ, ꯅꯠꯇꯦ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤꯗ ꯏꯃꯥ." "ꯈꯪꯗ꯭ꯔꯦꯗ, ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤꯗꯣ. ꯊꯧꯗꯣꯛꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯏ." ꯃꯣꯅꯤꯀꯥꯅ "ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯗ ꯃꯦꯗꯥꯝ, ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯁꯤ. ꯑꯉꯝꯕ ꯃꯇꯦꯡ ꯑꯩꯁꯨ ꯄꯥꯡꯖꯒꯦ." ꯑꯁꯨꯝꯅ ꯃꯆꯦꯒ ꯂꯩꯃꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯦꯀꯤꯔꯥꯁꯇꯨ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗ ꯂꯧꯊꯣꯛꯂꯒ ꯑꯦꯕꯤꯗ ꯁꯨꯝ ꯆꯪꯉꯨꯔꯤ, ꯎꯔꯦ ꯀ꯭ꯂꯥꯁ 12ꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯒꯤ ꯃꯔang ꯃꯔang ꯅꯪꯂꯝꯃꯤ ꯐꯦꯁꯕꯨꯛ ꯂꯩꯀꯥꯏꯗꯨ꯫ ꯔꯦꯡ ꯍꯣꯜꯗꯔ ꯂꯤꯁ ꯍꯥꯏꯅꯁꯨ ꯐꯣꯇꯣ ꯊꯣꯛꯂꯛꯏ꯫ ꯃꯦꯀꯤꯔꯥꯁ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕꯅꯤ꯫ ꯁꯨꯝ ꯌꯦꯡꯊꯔꯛꯄꯗ 4th ꯄꯣꯖꯤꯁꯟꯗꯨ ꯎꯔꯦ꯫ 4th ꯄꯣꯖꯤꯁꯟ, ꯆꯤꯡꯊꯥꯝ ꯊꯣꯏꯁꯅꯥ ꯗꯦꯕꯤ, ꯀ꯭ꯋꯥꯀꯩꯊꯦꯜ, ꯊꯧꯅꯥꯎꯖꯝ ꯂꯩꯀꯥꯏ꯫ ꯇꯣꯇꯦꯜ ꯁ꯭ꯀꯣꯔ 470 out of 500꯫ ꯁꯕꯖꯦꯛꯁꯤꯡꯒꯤ ꯃꯥꯔꯛꯁꯤꯡꯗꯨ ꯍꯥꯞꯂꯤ, ꯑꯗꯨꯕꯨ ꯃꯦꯀꯤꯔꯥꯁ ꯌꯦꯡꯂꯨꯗ꯭ꯔꯤ, ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯁꯅꯥꯅ 4th ꯄꯣꯖꯤꯁꯟ ꯂꯧꯔꯦ." ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯨ ꯉꯛꯅ ꯃꯦꯀꯤꯔꯥꯁ ꯌꯦꯡꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯍꯔꯥꯎꯅ "ꯁꯦꯡꯒꯤ ꯂꯧꯔꯦꯃꯤ, 4th-ꯇꯅꯦꯃꯤ, ꯃꯥ ꯌꯥꯎꯔꯤꯁꯦ, ꯑꯩ ꯅꯨꯄꯤꯅꯦꯃꯤ, ꯑꯩ ꯅꯨꯄꯤꯅꯅꯦꯕ." ꯂꯩꯃ ꯉꯛꯅ "ꯀꯔꯤ, ꯅꯪ ꯅꯨꯄꯤ?"
ꯃꯦꯀꯤꯔꯥꯁ ꯍꯥꯏꯗꯣꯛꯈꯤꯕꯗꯨ ꯈꯪꯍꯧꯗ꯭ꯔꯤ ꯂꯩꯃꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯅꯠꯇꯦ ꯁꯣꯏꯕꯅꯦ ꯐ꯭ꯔꯦꯟ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯖꯤꯑꯦꯐꯇꯣ ꯖꯤꯑꯦꯜ ꯑꯦꯐꯇꯪꯅꯤ ꯂꯩꯃꯗꯨ ꯍꯔꯥꯎꯕ ꯑꯃꯗꯤ ꯉꯛꯄ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯀꯔꯤꯕ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯏꯕꯦꯝꯃꯗꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯏꯃꯥ ꯊꯣꯏꯁꯅꯥꯗꯣ ꯐꯣꯔꯠ ꯄꯣꯖꯤꯁꯟꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯂꯩꯃ ꯀꯞꯂꯛꯏ ꯃꯄꯤꯔ ꯆꯦꯟꯅ ꯊꯣꯡꯖꯤꯜꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯨꯃꯥꯡꯗ ꯁꯅꯥꯍꯜ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯁꯅꯥꯍꯜ ꯂꯩꯃꯒꯤ ꯄꯥꯈꯠꯄ ꯃꯇꯧꯗꯨꯗ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤ ꯇꯧꯔꯦ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯆꯥꯅꯨꯄꯤ ꯀꯩꯗꯧꯍꯧꯔꯒꯦ ꯂꯩꯃ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯕꯦꯝꯃꯗꯣ ꯄꯣꯖꯤꯁꯟ ꯌꯥꯎꯔꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯣ ꯍꯥꯏꯗꯣꯛꯑꯦ ꯍꯥꯏ ꯁꯅꯥꯍꯜ ꯍꯔꯥꯎꯅ ꯀꯔꯤ ꯏꯆꯥꯕꯣ ꯍꯣꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯅꯨꯡꯗ ꯆꯪꯂꯛꯏ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯩꯃꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯕꯥꯅꯤꯁꯨ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯃꯦꯀꯤꯔꯥꯁꯇꯤ ꯍꯔꯥꯎꯅ ꯍꯧꯒꯠꯂꯛꯏ ꯅꯣꯛꯃꯤ ꯇꯧꯅ ꯃꯣꯅꯤꯀꯥꯅ ꯃꯧꯄ꯭ꯋꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯤꯡꯊꯈꯤ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯃꯣꯅꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯦꯗꯥꯝ ꯁꯤꯗ ꯁꯨꯝ ꯐꯝꯃꯝꯃꯒꯦ ꯂꯩꯃꯅ ꯍꯣꯏ ꯑꯩꯅꯦ ꯅꯆꯟꯗꯨ ꯄꯨꯔꯛꯀꯦꯀꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯈꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯃꯁꯤꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯅꯪ ꯇꯧꯈꯠꯂꯛꯏꯗꯣ ꯌꯥꯝ ꯂꯦꯝꯗꯕ ꯇꯧꯔꯛꯀꯅꯨ ꯕꯨꯡꯉꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯒꯤ ꯔꯨꯝꯅꯤ ꯅꯪꯅ ꯆꯪꯗꯣꯏꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯇꯨꯒꯤꯅꯤ ꯃꯣꯅꯤꯀꯥ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯐꯩꯔꯞꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯝ ꯂꯦꯝꯃꯤꯍꯦ ꯅꯪ ꯁꯣꯏꯔꯣꯏ ꯉꯁꯤ ꯉꯔꯥꯡ ꯃꯈꯣꯡꯗꯣ ꯌꯥꯝ ꯁꯣꯛꯈꯤꯕꯅꯤ ꯆꯠꯄ ꯉꯝꯃꯣꯏ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯆꯩꯁꯨ ꯑꯣꯏꯅ ꯂꯩꯔꯨꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯨꯔꯒ ꯑꯣꯛꯅꯕ ꯂꯩꯔꯨꯁꯤꯔꯥ ꯈꯟꯕꯩꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯣꯅꯤꯀꯥ ꯃꯧꯄꯥꯗ ꯐꯩꯔꯞ ꯌꯦꯡꯂꯒ ꯅꯃꯥꯏꯁꯦ ꯏꯀꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯁꯤ ꯅꯆꯦꯅꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨꯀꯣ ꯅꯪ ꯃꯊꯪꯗ ꯆꯥꯟꯁ ꯃꯥꯡꯖꯁꯅꯤ ꯃꯦꯀꯤꯔꯥꯁ ꯃꯁꯤꯒꯤ ꯋꯥꯗꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ ꯊꯣꯡꯗꯨꯗꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯤ ꯃꯧꯄꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯣꯅꯤꯀꯥ ꯅꯣꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯅꯣꯛꯇꯦ ꯅꯣꯛꯂꯨꯔꯕꯗꯤ ꯁꯣꯏꯗꯅ ꯍꯦꯟꯖꯤꯜꯂꯛꯀꯅꯤ ꯈꯪꯕꯗꯒꯤꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯁꯅꯥꯒ ꯄꯨꯟꯅ ꯃꯃꯥ ꯃꯆꯥꯗ ꯀꯨꯝꯊꯔꯛꯏ ꯊꯣꯏꯁꯅꯥ ꯆꯪꯂꯛꯄ ꯎꯕꯗ ꯃꯦꯀꯤꯔꯥꯁꯇꯨ ꯐꯤꯕꯝ ꯍꯥꯏꯐꯦꯠ ꯁꯦꯝꯃꯤ ꯃꯥꯡꯗ ꯁꯥꯏ ꯈꯔ ꯇꯥꯔꯛꯂꯤꯕꯗꯨ ꯃꯈꯨꯠꯅ ꯃꯐꯝ ꯆꯥꯅ ꯍꯥꯏꯒꯠꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯁꯤꯗ ꯂꯥꯛꯑꯒ ꯀꯔꯤ ꯍꯥꯏꯒꯦ ꯇꯧꯔꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯝꯗ ꯌꯦꯠꯄꯁꯦ ꯌꯦꯠꯂꯤꯗꯀꯣ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯋꯥꯗꯨꯗ ꯏꯀꯥꯏꯈ꯭ꯔꯦ ꯃꯁꯤꯅ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯉꯔꯥꯡꯒꯤ ꯑꯉꯥꯎꯕꯤ ꯑꯣꯟꯕꯗꯨꯅ ꯐꯩꯗ ꯑꯩꯗꯪꯅꯤ ꯃꯥꯅ ꯎꯔꯤꯗꯣ ꯑꯩꯅ ꯐꯥꯔꯒ ꯄꯨꯅꯤ ꯑꯗꯨꯒ ꯑꯉꯥꯎꯕꯤ ꯑꯣꯜꯍꯜꯂꯒ ꯏꯅꯥꯛꯇ ꯊꯝꯗꯣꯏꯅꯤ ꯃꯁꯥꯒꯤ ꯋꯥꯗꯨꯗ ꯃꯃꯥ ꯂꯩꯃꯗꯨ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯀꯔꯤ ꯋꯥꯉꯥꯡꯅꯣꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯣ ꯀꯩꯒꯤꯅꯣ ꯃꯃꯥ ꯑꯁꯤ ꯈꯪꯅꯕ꯭ꯔꯣ ꯁꯅꯥꯍꯜ ꯃꯁꯥꯒꯤ ꯋꯥꯗꯨ ꯑꯣꯛꯂꯒ ꯈꯨꯝꯂꯛꯏ ꯃꯄꯥꯕꯨꯡꯗꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯁꯅꯥꯍꯜꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯐꯝꯗ ꯋꯥ ꯂꯣꯏꯈ꯭ꯔꯦ ꯊꯣꯏꯁꯅꯥ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯁꯣꯜꯂꯤ ꯏꯌꯥ ꯅꯨꯄꯥꯅꯤ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐ꯭ꯌꯨꯆꯔ ꯍꯁꯕꯦꯟꯅꯦꯅ ꯊꯣꯛ ꯍꯥꯏꯖꯤꯜꯂꯗꯤ ꯍꯧꯖꯤꯛ ꯅꯣꯏꯀꯣ ꯐꯖꯅꯤ ꯃꯧꯄꯥꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯣꯅꯤꯀꯥ ꯇꯥꯔꯗꯨꯅ ꯈꯨꯅꯤꯡ ꯍꯥꯏꯐꯦꯠ ꯊꯤꯜꯂꯛꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯊꯣꯏꯁꯅꯥ ꯍꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯑꯣꯄꯣꯖꯤꯠ ꯑꯣꯏꯅ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯐꯝꯊꯩ ꯃꯦꯀꯤꯔꯥꯁꯀ ꯊꯣꯏꯁꯅꯥꯒꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯅꯩ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯇ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯃꯦꯀꯤꯔꯥꯁꯇꯨ ꯃꯤꯆꯤ ꯊꯛꯀꯠꯆꯤꯜꯂꯤ ꯊꯣꯏꯁꯅꯥ ꯃꯗꯨ ꯎꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯃꯦꯀꯤꯔꯥꯁ ꯁꯥꯎꯒꯅꯨ ꯅꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨꯅ ꯆꯤꯟꯕꯥ ꯃꯌꯥꯗ ꯊꯝꯂꯒ ꯍꯥꯏꯐꯦꯠ ꯆꯤꯡꯉꯤ ꯊꯣꯏꯁꯅꯥ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯄꯥꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯗꯨ ꯂꯩꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯇꯤ ꯃꯤꯠꯐꯝ ꯍꯣꯡꯗꯦ ꯃꯥꯡꯗ ꯐꯝꯂꯤꯕ ꯊꯣꯏꯁꯅꯥꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ
ꯇꯨꯃꯤꯟꯅ ꯑꯃꯨꯛꯁꯨ ꯃꯩꯊꯣꯡꯗ ꯅꯣꯛꯃꯤꯟꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯇꯥꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯉꯔꯥꯡꯒꯨꯝꯅ ꯆꯞ ꯃꯥꯟꯅꯕ ꯊꯧꯗꯣꯛ ꯑꯃ ꯑꯃꯨꯛ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯅ꯫ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ, ꯂꯦꯞꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯊꯣꯛꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯔꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯪꯂꯤ, ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ꯫ ꯃꯪꯗꯨꯅ ꯐꯝꯂꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯔꯨꯝꯗꯒꯤ ꯊꯣꯛꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯂꯒ ꯃꯥꯕꯨ ꯄꯨꯊꯔꯛꯄꯅꯤ꯫ ꯃꯣꯅꯤꯀꯥ ꯊꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟꯁ"꯫ ꯊꯣꯏꯁꯅꯥ ꯅꯣꯛꯂꯒ, "ꯊꯦꯡꯛ ꯌꯨ ꯆꯦ꯫ ꯃꯈꯥꯗꯤ ꯀꯩꯀꯩ ꯇꯧꯒꯦ ꯈꯜꯂꯤꯅꯣ?" "ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯗꯨꯝ ꯇꯝꯒꯦꯅ, ꯑꯗꯨꯒ UPSC ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕꯅꯤ"꯫ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ, "ꯆꯞ ꯆꯥꯅꯔꯦꯍꯦ"꯫ ꯊꯣꯏꯁꯅꯥ ꯉꯛꯅ, "ꯀꯩꯕꯣ? ꯑꯦꯝꯗꯨꯕꯨꯕ? ꯑꯗꯨꯗꯤ ꯑꯩ ꯑꯦꯝ ꯆꯦꯟꯖ ꯇꯧꯔꯦ"꯫ ꯃꯦꯀꯤꯔꯥꯁꯅ, "ꯑꯗꯨꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯅ ꯆꯪꯉꯒꯦ꯫ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅꯕ, ꯅꯠꯇ꯭ꯔꯒ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯑꯣꯏꯔꯨꯔꯣ, ꯅꯪꯒꯤ ꯒꯥꯔꯤ ꯊꯧꯅꯅꯕ"꯫ ꯃꯣꯅꯤꯀꯥ ꯃꯧꯄꯥ ꯑꯉꯥꯎꯕꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯟꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯃꯦꯀꯤꯔꯥꯁꯅ, "ꯈꯅꯥꯎ ꯌꯥꯗ꯭ꯔꯕꯁꯦ"꯫ ꯃꯣꯅꯤꯀꯥ ꯃꯧꯄꯥꯗ ꯐꯩꯔꯞ ꯌꯦꯡꯂꯒ, "ꯍꯣꯏ"꯫ ꯂꯩꯃ ꯅꯣꯛꯂꯒ ꯋꯥꯔꯤꯗꯨ ꯃꯔꯛ ꯊꯠꯂꯛꯏ꯫ "ꯏꯆꯦ, ꯋꯥꯔꯤꯗꯅꯦ, ꯆꯥꯅꯕꯒ ꯑꯝꯇ ꯇꯧꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ"꯫ ꯃꯣꯅꯤꯀꯥ ꯅꯣꯛꯂꯒ, "ꯌꯥꯔꯅꯤꯗ ꯃꯦꯗꯥꯝ, ꯌꯥꯗꯦ, ꯆꯥꯈꯤꯁꯤ"꯫ "ꯌꯥꯔꯅꯤꯌꯦ"꯫ ꯂꯩꯃ ꯁꯅꯥꯍꯜꯗ ꯑꯣꯟꯁꯤꯜꯂꯒ, "ꯃꯈꯣꯏ ꯕꯕꯥ, ꯆꯥꯛ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯄꯨꯟꯅ ꯆꯥꯔꯁꯤꯔꯣ"꯫ ꯁꯅꯥꯍꯜ ꯅꯣꯛꯂꯒ, "ꯑꯩꯒꯤꯗꯤ ꯌꯥꯏꯅꯦ"꯫ ꯃꯣꯅꯤꯀꯥꯅ ꯈꯨꯝꯂꯛꯀꯦ ꯇꯧꯕꯗꯨ ꯎꯕꯗ ꯃꯦꯀꯤꯔꯥꯁꯅ ꯇꯥꯞ ꯑꯣꯞꯂꯒ ꯈꯨꯝꯂꯩ, "ꯌꯥꯏ ꯑꯩꯁꯨ"꯫ ꯂꯩꯃ ꯅꯣꯛꯂꯒ, "ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯥꯔꯁꯤꯀꯣ, ꯅꯈꯣꯏꯒꯤ ꯕꯕꯥꯍꯣꯏꯁꯨ ꯌꯥꯎꯔꯒ"꯫ ꯁꯅꯥꯍꯜ ꯃꯣꯅꯤꯀꯥꯗ ꯑꯣꯟꯁꯤꯜꯂꯒ, "ꯌꯥꯒꯗ꯭ꯔꯣ ꯏꯕꯦꯝꯃ"꯫ ꯃꯣꯅꯤꯀꯥ ꯑꯗꯨꯝ ꯍꯦꯛ ꯍꯪꯖꯤꯜꯂꯛꯄꯗꯨꯗ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯍꯜꯅ ꯃꯃꯥ ꯃꯄꯥꯒꯤ ꯅꯝꯕꯔꯗꯨ ꯂꯧꯔꯒ ꯃꯥꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯩꯃꯅ, "ꯆꯥ ꯂꯣꯜꯂꯛꯀꯦ, ꯐꯝꯂꯝꯃꯣ, ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ"꯫ ꯃꯣꯅꯤꯀꯥꯅ, "ꯌꯥꯔꯅꯤꯌꯦ, ꯆꯥꯗꯤ ꯇꯧꯕꯤꯔꯨꯔꯅꯨ, ꯋꯥꯅꯕꯅꯤ"꯫ ꯃꯦꯀꯤꯔꯥꯁꯁꯨ ꯃꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯋꯥꯅꯕꯅꯤ, ꯇꯧꯕꯤꯔꯨꯔꯅꯨꯗ"꯫ "ꯏꯆꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ, ꯀꯨꯏꯔꯣꯏ, ꯐꯠ ꯂꯣꯜꯂꯛꯀꯦꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯜꯗꯨ꯫ ꯐꯣꯟ ꯃꯅꯝ ꯂꯥꯛꯄꯗꯨꯗ ꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯔꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯍꯧꯏ꯫ ꯃꯦꯀꯤꯔꯥꯁ ꯃꯁꯤꯗ ꯃꯨꯟꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯣꯅꯤꯀꯥ ꯅꯥꯀꯜ ꯑꯣꯟꯊꯣꯛꯂꯨꯕꯗ ꯃꯧꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯈꯪꯂꯞꯅ ꯍꯪꯂꯛꯏ, "ꯀꯩ ꯃꯤꯠꯌꯦꯡꯅꯣ"꯫ ꯊꯣꯏꯁꯅꯥꯁꯨ ꯇꯞꯂꯞꯅ, "ꯌꯥꯝ ꯂꯨꯗꯕꯅꯤ"꯫ "ꯍꯦꯔꯥ, ꯃꯤꯠꯌꯦꯡꯅ ꯑꯩꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯇꯥꯛꯄ ꯌꯥꯕ꯭ꯔꯣ"꯫ ꯃꯣꯅꯤꯀꯥꯅ, "ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯪꯉꯦ ꯍꯥꯏꯖꯔꯤꯕ"꯫ "ꯐꯔꯦ ꯀꯩꯅꯣ"꯫ ꯃꯦꯀꯤꯔꯥꯁꯇꯨ ꯃꯁꯤꯗ ꯆꯠꯈ꯭ꯔꯣ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯄꯪꯏꯟꯅ ꯏꯜꯂꯤ꯫ ꯃꯣꯅꯤꯀꯥꯗꯤ ꯃꯧꯄꯥꯅ ꯃꯀꯣꯛ ꯏꯟꯕꯗꯨꯗ ꯀꯩꯅꯣ ꯍꯥꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯂꯥꯁꯇ ꯃꯦꯀꯤꯔꯥꯁꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯀꯣꯡꯗ ꯆꯤꯔꯣꯜ ꯇꯧꯔꯛꯏ, "ꯆꯠꯈ꯭ꯔꯣ, ꯆꯥꯟꯁ ꯑꯝꯇ, ꯖꯤꯝꯁꯤ, ꯄ꯭ꯂꯤꯖ, ꯅꯧꯄꯥꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ"꯫ ꯇꯧꯅꯔꯤꯕꯗꯨ ꯊꯣꯏꯁꯅꯥꯗꯤ ꯎꯗꯦ, ꯀꯔꯝꯅꯁꯨ ꯎꯅꯤ, ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯕ ꯏꯜꯂꯤ ꯃꯆꯦꯗꯨꯁꯨ ꯃꯧꯄꯥꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯏ꯫ ꯃꯣꯅꯤꯀꯥ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯒ, "ꯊꯣꯏꯁꯅꯥ, ꯑꯩꯈꯣꯏ ꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ, ꯑꯩ ꯀꯣꯜ ꯑꯃ ꯂꯥꯛꯏ, ꯊꯣꯛꯎꯈꯤꯒꯦ"꯫ ꯊꯣꯏꯁꯅꯥ ꯃꯪꯂꯝꯕꯗꯨ ꯃꯣꯅꯤꯀꯥꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯥꯛꯏ, ꯑꯗꯨꯒ ꯇꯞꯅ, "ꯍꯣꯏ ꯆꯦ"꯫ ꯃꯣꯅꯤꯀꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯔꯨꯝꯗꯨꯗ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪꯅꯤ ꯂꯩꯔꯤꯕꯗꯨ, ꯑꯅꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯊꯣꯏꯁꯅꯥꯗꯤ ꯃꯈꯥꯗ ꯂꯨꯞꯊꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯦꯀꯤꯔꯥꯁꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯇꯞꯅ, "ꯍꯥꯎ ꯑꯣꯏꯅ ꯐꯥꯎꯕ ꯈꯨꯝꯅꯤꯡꯗ꯭ꯔꯤꯔꯣ"꯫ "ꯈꯨꯝꯃꯤꯁꯤꯗꯤ"꯫ "ꯃꯥꯏꯗꯤ ꯀꯩꯅꯣ, ꯃꯤꯅ ꯀꯧꯕꯗ ꯍꯨꯝꯅ ꯈꯨꯝꯅꯕ꯭ꯔꯣ"꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀ ꯃꯔꯤ ꯌꯦꯠꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯃꯦꯀꯤꯔꯥꯁ ꯇꯞꯅ, "ꯅꯨꯡꯉꯥꯏꯔꯤꯕꯣ"꯫ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯨꯅ ꯇꯤꯡꯉꯛ ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯂꯒ ꯂꯩ꯫ "ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯕꯅꯤ, ꯅꯨꯡꯉꯥꯏ ꯑꯣꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯐꯥꯎ ꯇꯜꯂꯕ꯭ꯔꯣ"꯫ ꯊꯣꯏꯁꯅꯥ ꯇꯞꯅ, "ꯑꯗꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯩꯇꯕꯒꯤꯅꯤ"꯫ "ꯀꯩꯒꯤ"꯫ "ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕꯁꯦ
ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯃꯦꯀꯤꯔꯥꯁ. ꯇꯝꯂꯣ, ꯑꯋꯥꯕꯗꯤ ꯇꯝꯂꯒ ꯐꯩ ꯍꯥꯏꯕꯅꯤ. ꯑꯩꯒꯤ ꯋꯥꯁꯤ ꯇꯝꯂꯒ ꯃꯤꯅ ꯑꯩꯕꯨ ꯅꯣꯛꯅꯈꯤꯅꯤ. ꯀꯔꯤꯒꯤ? ꯅꯪ ꯀꯅꯥ ꯀꯤꯔꯤꯅꯣ? ꯀꯤꯒꯅꯨ. ꯄꯦꯟꯗꯕꯗꯨꯗꯤ ꯇꯝꯊꯣꯛꯎ. ꯃꯃꯥ ꯕꯕꯥꯗ ꯍꯥꯏꯕ ꯇꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ. ꯊꯣꯏꯁꯅꯥ, ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨꯗ ꯄꯨꯛꯅꯤꯡ ꯈꯤꯇꯪ ꯅꯨꯡꯁꯤꯕ ꯐꯥꯎꯏ. ꯃꯤꯠꯂꯨ ꯏꯔꯥ ꯆꯦꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯋꯥꯁꯤꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯁꯤꯅ? ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯑꯩ ꯅꯨꯡꯁꯤꯕꯩ. ꯊꯣꯏꯁꯅꯥ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ. ꯃꯦꯀꯤꯔꯥꯁ ꯃꯌꯥ ꯏꯈꯤ ꯈꯤꯒꯠꯈꯩ. ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯗꯨꯝꯅ ꯂꯩꯒꯅꯨ. ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯀꯅꯤ. ꯗꯤꯄ꯭ꯔꯦꯁꯟꯒ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ. ꯍꯥꯏꯒꯗꯕ ꯋꯥ ꯌꯥꯝ ꯂꯩ. ꯀꯩ ꯋꯥ? ꯃꯇꯥꯡ ꯑꯃ ꯉꯥꯏꯔꯤꯕꯅꯤ. ꯃꯇꯥꯡ ꯆꯥꯕ ꯑꯃ. ꯊꯣꯏꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ. ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯛꯏ. ꯆꯪꯁꯤꯜꯂꯒ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ, ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯈꯟꯖꯤꯜꯂꯤꯗꯤ? ꯁꯃꯥꯖꯁꯤꯕꯨ ꯀꯤꯗꯨꯅ ꯅꯪꯅ ꯆꯠꯀꯅꯨ. ꯅꯪ ꯀꯔꯤꯁꯨ ꯂꯥꯟꯗꯦ. ꯊꯧꯗꯣꯛꯁꯤꯡꯗꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ. ꯀꯔꯤꯁꯨ ꯅꯠꯇꯦ ꯈꯟꯖꯤꯟꯒꯅꯨ ꯍꯥꯏꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯖꯅꯤꯡꯕꯅꯤ. ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ. ꯑꯌꯥꯕ ꯂꯧꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯛꯏ. ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯪꯂꯨꯅꯤ? ꯐꯤꯜꯝ ꯗ꯭ꯔꯃꯥꯗ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ. ꯐꯤꯜꯝ ꯗ꯭ꯔꯃꯥꯗꯗꯤ ꯄꯨꯝꯅꯃꯛ ꯌꯥꯏ. ꯏꯔꯤꯕ ꯃꯤꯗꯨꯅ ꯑꯣꯏꯍꯟꯅꯤꯡꯕꯁꯤꯡꯗꯨ ꯑꯣꯏꯍꯟꯕꯅꯤ. ꯑꯗꯨꯕꯨ ꯔꯤꯌꯦꯂꯤꯇꯤꯁꯤꯗꯗꯤ ꯀꯔꯝꯅ ꯌꯥꯒꯅꯤ? ꯀꯅꯥꯁꯨ ꯂꯩꯇꯦ. ꯀꯅꯥꯝꯇ ꯎꯔꯣꯏ ꯈꯜꯂꯕꯁꯨ ꯊꯣꯏꯁꯅꯥꯅ ꯁꯣꯏꯗꯅ ꯃꯥꯕꯨ ꯇꯥꯊꯤ ꯇꯥꯊꯤꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯛꯀꯅꯤ ꯈꯪꯕꯅ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯗꯦ. ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩ. ꯃꯦꯀꯤꯔꯥꯁ ꯇꯞꯅ, ꯊꯣꯏꯁꯅꯥ, ꯀꯩ ꯍꯥꯏꯒꯦ? ꯃꯦꯀꯤꯔꯥꯁ ꯇꯞꯅ ꯁꯣꯜꯂꯤ. ꯂꯝꯍꯦꯟꯕ ꯑꯣꯏꯍꯟꯕꯅꯤ ꯑꯩꯁꯦ ꯅꯪꯅ ꯅꯝꯗꯅ. ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯝ ꯅꯥꯍꯜꯂꯤꯁꯤꯕꯣ? ꯁꯦꯟꯅꯕ ꯉꯝꯂꯗ꯭ꯔꯣ? ꯁꯦꯟꯅꯔꯣ ꯍꯥꯏꯅ ꯄꯤꯔꯛꯂꯣꯔꯥ? ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ. ꯃꯦꯀꯤꯔꯥꯁ ꯅꯣꯡꯈꯠꯂꯨꯕꯗ ꯊꯣꯏꯁꯅꯥꯅ ꯑꯗꯣꯝꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯅꯣꯛꯂꯒ, ꯁꯨꯝ ꯀꯩꯅꯣꯝꯅꯤꯗ. ꯑꯩ ꯆꯠꯂꯒꯦ. ꯅꯥꯇꯣꯝꯗ ꯐꯝꯍꯧꯕ ꯇꯟꯕ꯭ꯔꯣ? ꯀꯩꯗꯧꯔꯦ? ꯈꯣꯡꯁꯤ ꯌꯥꯝ ꯅꯥꯔꯦ. ꯀꯌꯥ? ꯅꯥꯕꯁꯤꯁꯨ ꯆꯥꯡ ꯑꯣꯜꯂꯒ ꯇꯝꯃꯣ ꯍꯥꯏꯔꯣ? ꯅꯠꯇꯦꯗ. ꯀꯩꯗꯧꯕꯗꯅꯣ ꯍꯥꯏꯕꯅꯤ. ꯈꯪꯗꯦ. ꯀꯩ ꯍꯥꯏꯕ? ꯍꯧꯒꯠꯂꯒ ꯄꯣꯊꯥꯎꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯁꯅꯥꯗꯨ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ. ꯃꯦꯀꯤꯔꯥꯁꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯒ ꯂꯩ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯩ ꯂꯣꯏꯅ ꯈꯪꯏ. ꯅꯪ ꯉꯔꯥꯡ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯗꯣ. ꯃꯐꯝꯗꯨꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯄꯨꯔꯛꯄꯅꯤ. ꯊꯣꯏꯁꯅꯥ ꯊꯪꯂꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ. ꯂꯦꯞꯂꯤꯕ ꯃꯦꯀꯤꯔꯥꯁꯇ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯆꯦꯟꯊꯔꯛꯂꯤ. ꯃꯦꯀꯤꯔꯥꯁ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛꯁꯨ ꯂꯦꯞꯄꯤ. ꯑꯗꯨꯒ ꯊꯣꯏꯁꯅꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯤꯕꯗꯤ? ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯣꯛ. ꯊꯣꯏꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯍꯩꯗꯤ ꯀꯩꯅꯣ? ꯀꯩꯅꯣ? ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ? ꯑꯩꯁꯨ ꯅꯨꯄꯤꯅꯤ. ꯅꯨꯄꯤꯗꯤ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯕꯗ ꯃꯤꯌꯥꯝꯅ, ꯁꯃꯥꯖꯁꯤꯅ ꯅꯣꯛꯅꯔꯤꯕꯁꯦ ꯅꯪ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯣ? ꯀꯅꯥꯝꯇ ꯈꯪꯗꯦ ꯋꯥꯐꯝꯁꯦ. ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯈꯪꯂꯛꯀꯅꯤ. ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯣꯠꯀꯗꯧꯔꯤꯒꯦ? ꯈꯪꯂꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯀꯤꯔꯤꯁꯤ ꯀꯅꯥꯅꯣ? ꯁꯃꯥꯖꯁꯤꯔꯣ? ꯁꯃꯥꯖ ꯍꯥꯏꯁꯤ ꯀꯩꯅꯣ? ꯅꯪ ꯈꯪꯂꯕ꯭ꯔꯣ? ꯃꯈꯣꯏꯗꯤ ꯅꯣꯛꯅꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ. ꯅꯪꯅ ꯀꯔꯤ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯒꯦ? ꯃꯁꯤꯗ ꯂꯥꯜꯂꯤꯁꯤ ꯅꯪꯂꯣ? ꯅꯪꯅ ꯊꯣꯛꯍꯜꯂꯤꯔꯣ? ꯁꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ꯭ꯔꯣ? ꯏꯁꯥꯒꯤ ꯏꯖꯠ ꯇꯥꯒꯗꯕ ꯊꯕꯛꯇꯣ ꯀꯩꯒꯤ ꯑꯩꯅ ꯇꯧꯒꯗꯣꯏꯅꯣ? ꯁꯅꯥ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ. ꯉꯥꯡꯂꯤ ꯋꯥ ꯈꯨꯗꯤꯡ ꯀꯨꯞꯅ, ꯌꯥꯝ ꯀꯨꯞꯅ ꯇꯥꯎ. ꯊꯣꯏꯁꯅꯥ ꯇꯨꯃꯤꯟ ꯂꯩ. ꯃꯦꯀꯤꯔꯥꯁꯇ ꯌꯦꯡꯗꯨꯅ. ꯃꯦꯀꯤꯔꯥꯁ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ. ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯄꯥꯁꯅꯤ ꯍꯥꯏꯅ ꯈꯜꯂꯨ. ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯔꯅꯨ. ꯇꯨꯡ ꯍꯟꯅꯗꯨꯅ ꯌꯦꯡꯂꯕꯗꯤ ꯃꯥꯡꯗꯨ ꯁꯣꯏꯔꯛꯀꯅꯤ. ꯇꯨꯡ ꯍꯜꯂꯒ ꯆꯠꯄꯗ ꯀꯔꯤ ꯐꯕ ꯑꯣꯏꯗꯧꯔꯤꯒꯦ? ꯇꯨꯡ ꯌꯦꯡꯂꯨꯅꯨ. ꯄꯥꯁꯅꯤ. ꯄꯥꯁ ꯑꯣꯏꯈ꯭ꯔꯦ. ꯍꯧꯖꯤꯛ ꯅꯪꯅ ꯈꯟꯗꯧꯗꯤ ꯐ꯭ꯌꯨꯆꯔꯒꯤꯅꯤ. ꯐ꯭ꯌꯨꯆꯔꯗ ꯐꯣꯀꯁ ꯄꯤꯔꯣ. ꯊꯣꯏꯁꯅꯥ ꯀꯞꯅꯣꯛ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯌꯥꯝ ꯂꯥꯏꯅ
ꯄꯥꯁꯅꯤ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯅꯪꯗꯤ ꯄꯥꯁ ꯍꯥꯏꯕ ꯄꯥꯁꯁꯤꯗꯒꯤꯅꯤ ꯍꯧꯔꯛꯂꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯄꯥꯁꯁꯤꯗꯒꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯕ ꯍꯣꯏꯅꯦ ꯀꯔꯝꯅꯁꯨ ꯍꯥꯏꯔꯣꯏ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯛꯅꯗꯨꯅ ꯂꯥꯛꯄꯅꯦ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯗꯨꯅ ꯅꯪꯗꯤ ꯑꯩꯒꯤ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏ ꯃꯦꯀꯤꯔꯥꯁ ꯇꯞꯅ ꯁꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯊꯣꯏꯁꯅꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯃꯦꯀꯤꯔꯥꯁ ꯁꯥꯎꯅ ꯑꯣ ꯐꯛ ꯑꯣ ꯀꯩꯅꯣ ꯅꯪ ꯅꯀꯣꯛꯇꯨꯕꯨ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯅ ꯑꯩꯁꯦ ꯅꯪ ꯀꯔꯤꯝꯇ ꯅꯀꯣꯛꯇꯨꯗ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯣ ꯍꯥ ꯑꯩ ꯆꯪꯉꯛꯀꯦ ꯁꯅꯥ ꯑꯩꯒꯤ ꯃꯤꯡ ꯁꯅꯥ ꯀꯧꯗꯦ ꯑꯩꯅ ꯀꯧꯔꯤꯅꯤ ꯑꯅꯧꯕ ꯃꯤꯡ ꯑꯩ ꯄꯥꯝꯗꯦ ꯃꯦꯀꯤꯔꯥꯁ ꯁꯨꯛꯂꯞ ꯇꯧꯅ ꯀꯩꯅꯣ ꯅꯪꯅꯁꯨ ꯌꯥꯝꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯃꯦꯀꯤꯔꯥꯁ ꯑꯩ ꯆꯠꯂꯒꯦ ꯑꯩꯅ ꯍꯪꯉꯤꯁꯥꯅ ꯈꯨꯝ ꯃꯃꯥ ꯍꯣꯏ ꯂꯥꯛꯗꯤ ꯐꯖꯗꯦ ꯀꯩ ꯑꯀꯥꯏꯕ ꯇꯧꯈ꯭ꯔꯒꯦ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯏ ꯁꯥꯎꯅꯤꯡꯕꯗꯨ ꯄꯤ ꯑꯣꯟꯈ꯭ꯔꯦ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗ꯭ꯔꯤꯁꯦ ꯄꯤꯗꯨ ꯇꯥꯔꯛꯀꯅꯣ ꯆꯠꯂꯒꯦ ꯀꯞꯂꯤꯗꯨ ꯀꯔꯤꯒꯤꯅꯣ ꯆꯠꯂꯒꯦ ꯀꯞꯂꯤꯕꯗꯨꯒꯤ ꯃꯔꯝ ꯍꯥꯏꯔꯝꯃꯣ ꯄꯤꯔꯝꯃꯣ ꯆꯠꯂꯒꯦ ꯑꯅꯝ ꯌꯥꯝ ꯀꯟꯒꯅꯨ ꯆꯠꯂꯒꯦ ꯁꯅꯥ ꯑꯩ ꯃꯤꯡ ꯊꯣꯏꯁꯅꯥ ꯑꯩꯗꯤ ꯁꯅꯥ ꯀꯧꯅꯤ ꯊꯣꯏꯁꯅꯥꯗꯨ ꯃꯦꯀꯤꯔꯥꯁꯄꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯏ ꯃꯦꯀꯤꯔꯥꯁ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯄꯤꯗꯨ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯄꯤꯗꯨ ꯇꯥꯍꯜꯂꯛꯀꯅꯨ ꯏꯁꯥꯅ ꯏꯁꯥꯗ ꯋꯥꯔꯧꯖꯩ ꯊꯣꯏꯁꯅꯥ ꯃꯦꯀꯤꯔꯥꯁꯀꯤ ꯋꯥꯗꯨ ꯇꯥꯏ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯔꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯦꯀꯤꯔꯥꯁꯇꯨ ꯆꯪꯂꯛꯇꯨꯅ ꯁꯣꯐꯥꯗꯨꯗ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯎꯪꯂꯒ ꯐꯝꯂꯒ ꯂꯩ ꯇꯥꯟꯖꯥꯗꯨ ꯂꯩꯃꯗꯨ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯂꯩꯃ ꯃꯦꯀꯤꯔꯥꯁ ꯃꯇꯣꯝꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯅ ꯑꯩꯃ ꯑꯇꯩꯗꯤ ꯀꯔꯥꯏ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯃꯦꯀꯤꯔꯥꯁ ꯅꯣꯛꯂꯒ ꯖꯦꯝꯁꯤꯁꯨ ꯀꯣꯜꯂꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯄꯥꯕꯨꯡꯁꯨ ꯏꯕꯦꯝꯃꯗꯤ ꯊꯣꯏꯁꯅꯥꯗꯣ ꯀꯣꯛ ꯈꯔ ꯆꯤꯛꯏ ꯍꯥꯏꯗꯨꯅ ꯀꯥꯈꯠꯈ꯭ꯔꯦ ꯂꯩꯃ ꯇ꯭ꯔꯦꯗꯨ ꯄꯨꯔꯛꯇꯨꯅ ꯇꯦꯕꯜꯗ ꯊꯝꯃꯤ ꯑꯗꯨꯒ ꯁꯣꯐꯥꯗ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨꯗ ꯏꯃꯥ ꯑꯩꯁꯨ ꯃꯥꯒ ꯑꯗꯨꯝ ꯄꯨꯜꯂꯒ ꯑꯗꯨꯝ ꯈꯔ ꯆꯦꯟꯖ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯩꯃ ꯐꯤꯒꯤ ꯐꯤꯖꯤꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯈꯔ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ ꯏꯕꯨꯡꯉꯣ ꯅꯐꯝꯗ ꯏꯃꯥꯅ ꯏꯆꯥꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯍꯟꯕꯤꯌꯨ ꯏꯃꯥꯗꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯂꯤ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯃꯦꯀꯤꯔꯥꯁꯅ ꯃꯇꯣꯝꯗ ꯊꯥꯗꯣꯛꯂꯒꯨꯝꯁꯦ ꯄꯨꯟꯅ ꯆꯪꯉꯒ ꯁꯦꯟꯅꯔꯁꯤ ꯏꯃꯥ